ꯑꯩꯈꯣꯏ ꯕꯥꯔꯗꯦ ꯕꯣꯏ ꯃꯌꯥꯏꯋꯥꯏꯗ ꯂꯩꯌꯦ ꯐꯝ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃ ꯅꯝꯗꯧꯔꯦ ꯅꯨꯡꯗꯥꯡꯁꯨ ꯇꯥꯁꯜꯂꯛꯑꯦ ꯉꯁꯤ ꯗꯦꯠ 11 October 2024ꯅꯤ 이만나버기 바데기 락पने सिदा ओइना छिनबने नुनथिंगी इमानबा मथा हिंजांगी केका सेमी मयाम चिंथाम सनपुंदाने लाइसे सिना लॉन टेनिस सानबगीदी लोइ सुना लैबने बैडमिंटन सु लैये गार्डन सु लैये फुटबॉल सु लैये जिम सु लैये लोइ लैये स्विमिंग पूल सिदगी चंगिदिनी 좀 आदा जिमगिनी सिना जिमगी सिना गार्डन 좀 짱아가 여행지 손다나 아이나 ꯆꯠꯂꯤꯕ ꯖꯒꯥꯁꯤꯅ ꯐꯨꯠꯕꯣꯜ ꯇꯞ ꯁꯤꯁꯤꯅꯤ ꯌꯧꯔꯛꯇꯧꯔꯦ 시제 बैडमिंटन सानब लामे आई बैडमिंटन कोर्टने सिजे कोर्ट अहुम लेबने नाकंदना चिंग सिले फुटबॉल की टप फजारे सिले बैडमिंटन की कोर्ट एकाडमी बैडमिंटन सानब हैरगदी यामना हुमांग थोकपनी आइगिसु सानबगी नोमा वीडियो थागलके येंगसे सुम चटलगा कोयगा लापने नोंसु मांगे सिना फुटबॉल की टपनी येंगसे चंगागा một thua xí tập này mới chuẩn thang gì
ꯐꯖꯔꯦ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯑꯦ ꯆꯨꯝꯊꯥ ꯁꯅꯄꯨꯡ ꯐꯖꯅ ꯊꯥꯔꯤ ꯐꯖꯔꯦ ꯀꯤꯠꯆꯟꯅ ꯁꯤ ꯃꯈꯥꯗ ꯄꯤꯕ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯃꯣꯏ ꯀꯤꯠꯆꯟ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯖꯒꯥꯁꯦ ꯐꯖꯅ ꯄꯤ ꯌꯦꯡꯉꯁꯤ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯕꯅꯤ ꯉꯧꯕꯅꯤ ꯍꯧꯖꯤꯛ ꯆꯧ ꯇꯧꯁꯜꯂꯦ ꯐꯖꯔꯦ ꯀꯩꯅꯣ ꯁꯤꯗꯤ ꯁꯤꯅ ꯑꯉꯧꯕ ꯌꯦꯟ ꯑꯉꯧꯕ ꯁꯤꯅ ꯑꯊꯣꯡꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯝꯃꯛꯑꯒꯦ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯊꯣꯡꯕ ꯂꯣꯏꯕꯒꯤ ꯑꯉꯧꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯊꯣꯡꯕꯒꯤꯗꯤ ꯃꯍꯤ ꯍꯥꯞꯇ ꯉꯥꯏꯔꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯄꯣꯗꯣꯛ ꯂꯥꯎꯅ ꯁꯧꯔꯛꯑꯅꯤ ꯑꯊꯣꯡꯕꯒꯤꯗꯤ ꯄꯣꯗꯣꯛ ꯁꯧꯕ ꯍꯧꯔꯦ ꯑꯉꯧꯕꯒꯤꯗꯤ ꯂꯣꯏꯈꯔꯦ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯂꯦ ꯀꯨꯀꯔꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯌꯦꯟ ꯊꯣꯡꯕ ꯀꯨꯀꯔꯁꯨ ꯀꯥꯝꯖꯜꯂꯛꯑꯦ ꯑꯅꯤ ꯁꯨꯈꯔꯦ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯍꯥꯎꯇꯦ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯅꯤ ꯌꯦꯟꯒ ꯍꯥꯎꯇꯦ ꯇꯧꯁꯤꯜꯂꯒꯦ